अहानबदा मरु ओइबा पाउ खुनाय अमगे चौखटपगी खल असि मफम मदुगे नुपी ओइबी सिंगी थाकना लेपी बीजेपी ना नुपीदा अहेनब मीटिंग थमली हाइना मिनिस्टर थोंगाम बिस्वरजित ना फोंदोखरे धनमंजुरी यूनिवर्सिटी के अवार्ड अपासिंग मेंखतुना मपुंग फाबा यूनिवर्सिटी अमा ओहेलु हाइना ऑल मणिपुर स्टूडेंट्स यूनियन ना लेंगाक्ता तक्सिनख्रे हौबन पवन कुमार की पाबुंग श्यामना हुफुनिपान सुबह नेशनल फिल्म अवार्ड्स के बेस्ट बायोग्राफिकल फिल्म के कांगलुप्ता अहानबा मना फंगले हौखिबा पुंग कुनमरीदा मणिपुर की ओइना मियोय हुफुतरागा मापन नौना कोविड-19 पॉजिटिव होइख्रे असिबा अमता यावखिद्रे अमदे अम्फाना सिंबा अहानबा नॉर्थ ईस्ट वुमेन्स फुटबॉल लीग लिसिंगनी कुनिथोय के चैंपियन मणिपुर संगाइना ओइख्रे पोनी टीवी की नुमिदांगी पाउ मीटिंग ताबिरिबसिंगु विद्यासना तराम नोकचरी पाउ संदोंग पिजरी खुनाय अमगी चौखटपगी खल असि मफम अदुगे नुपी ओइबी सिंगी थाकना लेपी फाइनेंस मिनिस्टर प्रेसिडेंट फाउबा नुपीना ओहेनबा असिना बीजेपी ना नुपी खुनाइदा अहेनबा मीटिंग अमा थमली हाइबदु मयेक सेंगना ताकली हाइना भारतीय मजदूर संघ मणिपुर स्टेट की हुंफुतरेट सुबा मपो कुमोल थौरमदा पावर एंड एग्रीकल्चर मिनिस्टर थोंगाम बिस्वजित ना फोंदोखरे इम्फाल के जीएम हॉलदा पांगथोकपा थौरम मदुदा मिनिस्टर टीएस विश्वजित एल सनातोंबी प्रेसिडेंट भारतीय मजदूर संघ नामोइजम तोंबा मणिपुर अमदी नागालैंड इंचार्ज ना मयाई तांगबल लौदुना सरुक याखे थौरम मदुदा मिनिस्टर थोंगाम बिस्वजित ना वांगांग लदुना हाई वाखल चुमदबा मियोय अमता माई पाकपा ngamloi फना सेन पाइबा मिसक अमा ओइरबसु मागी इमुंगिदि नुंगाई गिबा याई अदुबु खुनाइदा मखोइगुम्बा मियोय अमतना थौदांग याखिद्रे अदुबु सीरबा फाउबदा हिंदुना लैहौबा मियोय अमा ओइगे हाइरबदे खुनाई असिगी अफबा थबक तौरंबा मथौताई अदुगुम्बा मियोय सिंह अदुगे मोंगफोमददी लै खुजो खुजो कतुना इकाई खुमनरी हाइखे कथोकपा पेंथोकपा तेंगबांगबा हाइबसिना बीजेपी के लाइनिंग ओइगदबनी Industrialize the nation, laborize the industry, nationalize the labor haiba wakalon asige makhada chahi humfutare laksuba loop asina thabak paik taurakli lengak asina mepum khudingmak khutsa henba mathau tai haiba wakalonda scheme kayasu paikhatli sinmi singna kari tauba yai makhoida kari khudongchaba piba yai haiba khudingmaktu department singa tanaduna fanghanaba honagani लेप्तना सुबा नोबा होनाबा लेप्तबा अवांगबा वाखल अदुतना खुदिंगमक माइथीबा पीबा ngamgani हाइना मिनिस्टर ना फोंदोखे भारत के संविधान विरंबा अखोई डॉक्टर भीमराव अंबेडकर ने करी हरमी हाइबा मतमदा अखोई समाज अमदा चौखटपगी खल ओनगे हरगदी समाजदुदा लेरिबा नुपी ओइबा समाजदो अदुगी चौखटपगी चांगदु येंगाकांदा लेपकनी ना हाबिरमदु ngasi ngasi मदुगी पोटो खल्लु यौदबरी की मरमदना ओरगाना अखोई भारत से चौखटबनी हाइबा लेरिबा पोट अदुगा लाखदब फ्यूचर की हाइबदी लेरिबा अंगांग नुबी पुनमक्सिंग तिंजंग काइजंगदना थमबो मतमदा असेंगबा अखोगी लेरिबा चौखटपा हाइबदु कौगनी हाइदना महात्मा गांधीना हाबिरम पोट पुनमक्सिंगजे मतम अमदा तोवान तोवान स्टेट की अमतंगाइरबा यूनिवर्सिटी अमा ओइरिबा धनमंजुरी यूनिवर्सिटी डीएमयू के अवार्ड अपासिंग मेनखतुना मपुंग फाबा यूनिवर्सिटी अमा ओइहलु हाइना ngasi ऑल मणिपुर स्टूडेंट यूनियन एमसुगी थौमी सिंगना वाकट मिफम चथखरे ngasi nungthil pung 12 ga minute nifu tarakpa matamda DMU campus te leiba MSU gi office tagi thomi singna thoraktuna khongchat ama thangmaiban maisnam lakai da leiba ima panthoibi irat thongni lukam community hall fawba chatlaba matung mafam aduda wakat mifam chathake wakat mifam aduga mari leinana MSU gi secretary general thongam Bikramjit na hai DM College of Arts Science Commerce GP Women's College amadi LMS Law College asi afaba college ama ohenduna oiduna lakli lisingani taratare ki August ahumda Dhanamanjuri University Bill lisingani taratare laingak na pass tawduna university oike
UGC Act ki under Section 2F ki fund fanglabasu Section 12B gi kudong chabadi fangdana lairi masina ozagi awat apakaya laibaga loinana Manipur gi education dagi chahi marirom senthang pitharakidre University da bureaucrats officer amadi registrarana chahi ahum OSD oina Laigadaba adu DMU da lairiba registrar di chahi mari hena purakle DMU fauba mapung faba University ohenba ngamdringai Manipur lengakna Maharaja Kulasandra University kauba ama ek onanaba taurakpa asi laibak thibani atubada lengakna DMU ge mapung faba University onanaba honagadabani Mahiroi gi kholau tadaba Education Department ke miyoi sing fam thadok piyo haike wakat mifam aduda mapung faba DM University oihalu DMU oja singi class boycott hando u Mahiroi singi charang naba kokhallu tungi khunai gi damak education sector da meeting thambiyu Mahiroi khunai gi khandaba director education u fam thado u haiba placard singsu sizinakhe Puliba college manga sidang ngasi lengang na masung education department ki achauba thau masi mangan na bo hona birabra hai bado koi ge kaino MSU gi site ge hangjaningi hai dare aduk sang absidang masi commissioner koi education gi commissioner masung education eu gi director khudak tagi resign to biu makoi famdi lokthok biu makoi chatra gi damakta khallaga laiba officer ngai na te makoi masagi chendong lambi leina ba na tra masagi mingchat ta na ba leibane na koi MSU na makoi da kai hai dare makoi da maran siri hai dare masi demand tauri lenga na sunga si appeal tauri hai dare lokthok pi ona koi gi adu athu bada hai dare koi gi DMU se mapung baba university makak ko hen biu hai badune koi na maru ena pak masi jina chhatra mahiroi gi tungi lakchaga da mahiroi kuna gi damakta de apaba khongtha amo oigane khanjara kai koi MSU na ngasi khongjang ngasi changba hojara Haubam Pavan Kumarna direction piba amadi film division ge makhada puthokpa Manipuri documentary film Pabung Shyam Humfunifan Suba National Film Awards ke best biographical film ge kanglupta mana fangle mana asi ngarang New Delhi ge National Media Center da Ministry of Information and Broadcasting ge makhada Directorate of Film Festivals na sinkiba thauramamada Information and Broadcasting ge Union Minister Anurag Thakur na lauthokibani film asi tarataret suba Mumbai International Film Festival da su utkre Manipuri documentary film asi yankhani thoi suba International Film Festival of India lisingani kunma thoi ge Indian Panorama ge non feature section da su saruk yakhe handak chahi gi oina humfunipan suba National Film Awards ke Best Direction Award Malayalam film AK Ayappanum Koshiyam ge Sachidanandan Keyana Take amade Best Feature Film na Tamil ge Surarai Potruna Take chahi asigi oina tongan ba lon kontra romda namba film punna chahumga sukna mangana award asigi damak entry thazilake nipan suba schedule da chandaba atopa lon tara manga da namba film singsu yaukhe Indian Constitution gi khwaidagi wangba thakta schedule tribe nupi amabu thagat piduna nupi khunaibu asanba meeting amada yengbi khibagi damak India ge Prime Minister Narendra Modi amadi NDA gi chatmanariba party singbu thagat pa phongdokli haina ngasi nityaipa chuthekta leiba thambal sanglenda pangthokpa pangmi singa unaba amada BJP Manipur Pradesh ki President Adhikari Mayum Sardana phongdokre Thauramadu Saitugi Chip Tomang Haukep Chadongi Chip Saint Jimek Amade Christian Chow Amasung Sadar Hills Chip Association ki President Haukolen Kepgen da Makoina President ki election da Draupadi Murmu bu Mai Pak Hanbada Achoba Thodang Lokhibagi Damak Sakhangba Utke Thauramadu Mari Lainana Adhikari Mayum Sardana Hai Prime Minister Narendra Modi gi makhada India da Rajniti gi ahongba ama lakpa asi BJP gi thomi ama oina chauthokpa fawi mamangda leiramba political scenario ga hauzik Narendra Modi gi makhada lakliba political view asiga yamna ahongba lakle Draupadi Murmu gi Laibaki damak hingani haiba mahake philosophy asi tamjaningai ni NDA government na mahakpu constitution ge khwaidagi wangba thak amada pukhatpa asida BJP na nupi singda empower tawi haibadusu yamna mayek single haina mahangna makhata ke
Manipur da su tongan ba village gi chief mayam chingsina appreciation letter of support se masi ai koi Bharat ki prime minister da Manipur ki chief minister da amadi Bharatiya Janata Party ki state office da hairi prime minister oina sarkar si chalaiba horakpa matamda weaker section da ai koi sungsoi soidana priority pi gani aibese masida ai koi women empowerment yaure schedule tribe ki lairiba ekoi weaker section ne haidana kaliba sigumba sing se da support to ba yaure hairiba mayam sing si yenga kanda aina Bharat ki prime minister si am thaganing se Draupadi Murmu ji koi gi kai kumna jariba Draupadi Murmu ji si candidate koina puthok pidana ekoi ngasidi adugumba aidagi hena wangaba adugumba India ki constitutional forces sida ekoi nupi sima ekoi nupi oina ST morcha ST oina nataba nupi ama oina su weaker section sing sida empowered tauba haiba pot ama kak leibase masi thabak na utpasine koina yamna nungaijari Textiles, Commerce amadi Industry Minister Nemcha Kipgenna ngasi NKC Handloom Showroom ama Saikot AC ge MLA Paulianlan Haukep yauna Churachandpur ge Koite da sangakre loinana langtananaba hand bovine winding machine amasu launch tauke Directorate of Handloom and Textile na puthokpa tongan ba scheme singi manung channa lamdam asige fisabi sing amade khutsa haiba singbu pukning thogat paga loinana handloom amade handicrafts ke pothok ningthina puthokuna malemda Manipur bu masak takpa ngamna na ba hona biu haina su minister na phongdoke mahagna makha taraduna asigumba mafam ama leibasina mioibagi punsida achoba ohongba ama purakpada natana nupi khunaida chauna kanaba fanglagani loinana hagolak liba naha singbu thabak kaya piba ngambaga loinana semitlon ge fivamsu fagalakani haike National Handloom Census Report lisingani taramapan ge matung ina Manipurda fisabi chaurakna lakh aniga lising tarani thoi leibaga loinana fisakol lakh aniga lising tarama thoi lei amade khutsa haiba mi lakh anirom lei haina phongdoke Indo Myanmar ngamkhai lana Mayai kaba chinjak puthok pusin tawgadawre haiba akaknaba pau ama fangbadagi IGR South ke midyang makhada ngarang Khuga Battalion na border pillar number 35 amade 36 ke mafamda operation chathake operation aduda Churachandpur district ke Songdoi khundage mioi ama drugs ka konana faraba mioi adudagi sapon cap yankhaida haptuna purakpa malemgi kaithelda charakna crore ohum lomgi oigedaba heroin gram chatret lom fagat pangamke faraba potlam aduga loinana mioi adu Singhat police station da sinakre hairi Chahi asigi April 13 Manipur People's Party MPP gi interim president Khananaba Lamphel Patal Leiba Chief Electoral Officer CEO gi office ta pangthokhiba Mikhal adu aranba thawongni Kanglon Lana interim president Khankibani masigi matangda Manipur High Court ta wakat khre haina MPP gi hanagi Vice President Oiba amadi interim president candidate Oikhiba Y Bhimna phongdokre ngasi Manipur Press Club ta pangthokhiba paugi mifamda Y Bhimna hai MPP gi interim president khanbege mifamda Central Committee ge mioi khaktana saruk yagadabani haiba MPP gi constitution da yauri adubu chahi sida pangthokhiba interim president khanbege mifamda Kanglon Lana Frontal Cell ge mioi manga amade district ke delegates tarataruk saruk yahan ke adubu returning officer da wakat labasu tabikhede masidagi High Court of Manipur da wakat ke marak sida Kanglon Lana interim president oikhiba CS Syamjaina kendra manga gi committee muthatle hairakpa asi chanaba yaroidaba wafam ne haike Bhimna makha taraduna MPP gi Central Committee ge member nifumapan na khutyek pibani haiba application ama masak khangdaba mioi ahumna CI Syamjaida office bearers oihanlu haiduna application pisilamba asisu chatnaba yaroidaba wafamni High Court na warep ama taraktriba fauba asigumba mathong huktaba thawong asi lepiu media mamangdasu awai akum tawdaba fai haina phongdoke Party anti activities that we have mayang gini mana hijau ya.
tongamba moren tar pichu kai moren sopa nu muwa man ngamba du sumai taw moi pul mi si pangtan ta thok pane ho ra hu che moi taw si sumai taw yi aduna hoi ngasi phamjeri se hai ba taw ri election ja lan bani hai be dam to mayam da khitan hai jen ning da khangan ning da ngasi je press All India Congress Committee ge Luchingbi Sonia Gandhi da Enforcement Directorate na case Panba Khudakta Lauthokadabani Haina Taksiladuna ngasi Thobal District Congress Committee na Thobal Athokpam da Laiba Block Congress Committee gi Office Mamangda Wakat Mifam Famkre Wakat Mifam aduda Saruk Yakhiba Congress Party gi Active Worker Kayana Aikhoina Sonia Gandhi gi Damak Lepli Sonia Gandhi da Paliba ED case Khudakta Lauthoku Haibana Chingba Thaba Placard Kaya Sizinake Wakat Mifam aduda Saruk Yaraduna Khangabo Congress Committee ge General Secretary Y Basantana Hai Center da Lengak Pairiba Hauzike Government Asina Thabak Fazana Tauribani Haibagi Mawongda Pumnamakna Ikai Khumnazaribe AICC ge Luchingbi Sonia Gandhi da Hanjin Enforcement Directorate na case Panbasi Khudakta Lauthok Kadabani Sonia Gandhi da Makhal Kaya Otpa Neibagi Chathariba Thabak Asi Thobal District Congress Committee na Yaningde Haike Enforcement Director na risk of FIR nungsimba amabo yawdabida Lepak sigi Lusingbi ma oiriba adoga punamona thajariba punamona sanman toriba AICC gi Lusingbi Madam Sonia Gandhi da riba tossers asuma mayam singsi masi athumatamda masi withdraw tawna pai demand to aduna koi lepak sigi lariba raja punamosinna Madam Sonia Gandhi to lepi haiba afam singdo harat sinma thona prithvi pham punama yonaba ida botasi Haban District Congress Committee na hairiba ga sigi thana nasi pangthok sabani haida Paugi Maraktana Denver Bregama UGC na approved Tauraba Sivalik Institute of Paramedical Technology Chandigarh CPET Amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambiningba singna admission tawbiba yaragani offer tawzariba courses sing adudi nursing da paramedical da pharmacy da Amadi physiotherapy da courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba set ni last date of admission na July 31st ni akopa marol gi damak aikhoi gi mobile number 9915337280 amadi 9501189248 ta call tawiro Break ki matungda makata pau pizuri RIMS के डायरेक्टर प्रोफेसर ए सांतना ngasi RIMS के जिम खाना कॉम्प्लेक्स ता जिम एंड फिटनेस सेंटर अमसंगाख्रे संगाबगी थौरमदुदा RIMS के मेडिकल सुपरिटेंडेंट प्रोफेसर एन संजीव अमदे डेप्यूटी डायरेक्टर एडमिनिस्ट्रेशन के दंगल सो सरोग्या के थौरमदुदा प्रोफेसर ए सांतना हकचांग फना थंबा हाइबसे महिरोई सिंगी दमक येंगलगा तंगाई फदबा अमा ओइरे RIMS ता साना खोनबगी खुदोंग चाबा थमलिबा सिंग असिगे मथक्ता महिरोई सिंगबो तिनजंग काइजंग दबा नहा अमा ओहेननबा पांदमदा जिम मदु हांगदोकपनी हाइखे On the top floor, now we can utilize for the reading for the students. Right now we don't have the reading place for students because our library is very consistent. So now they can come and read in there, and fortunately this is very near to the new hostels. So all those new hostels will be coming up. So this will be just starting, and this will be filled with all the State Bank of India के Regional Business Office Imphal na Sindhuna Farmers Connect Night Camp की थौरम अमा ngasi Kaching District के Langmaidong Bazaar da Community Hall da pangthokre थौरम अदुदा हियांगलम केंद्र की MLA Dr. Y Radeshyam State Bank of India के Regional Business Office Imphal के Regional Manager Hepuni Bismarck
Waikhong Jila Parishad Member CH Indrajit, Wabagai Jila Parishad Member M Jayanta Kumar yauna maru oiba mioi kayana sarug yaki ngasigi thauram adugi manung channa chahi asigi boshem amadi koshem na lauba class 10 amadi 12 ki exam da position lawrakrba Kakching district ki manung da laiba mahiroi sing loan ningthina singba loni singda khudol piduna pugning thawatke amadi Kakching district archery association dasu bank ki maikai dage target board manga supike thauram aduga mari leinana hianglam ge MLA Dr. Y. Radeshyamna bank na miyamda loan piba tongan ba makhal kayagi kanaba pirabasu miyamna bank ki thabak thauram singi matangda khangba watpana maram oiraga kanaba lobang amdre maram asina bank na miyamda piriba kanaba kaya asi mapung fana piba ngamnanaba miyambu khanghanbagi thauram kaya paikhatpa mathau tari loinana miyamna su bank tagi loan lauraga matam chana singbagi hainabe thamba mathau tai amade bank tagi loan Tanabada process ningthina khangdabna maram oiraga miyamna selamati matam yamna changbage mami ama tariba asisu nahorna yengsinba mathau tai haike mayam singse bhapta dase bhapta na numit khara kaithok piraga official mayam lak piraga loan paire bechilina sing su sauga han piraga awareness scheme se khar toy amta soidna tawbiyo ai bhamu na khangde na haijage sai loan na bi artha se khang na khaksin na de loan se lem ne pirak panate pu bane se he kawe singada ba poni loan se english ta loan ha be wani maitaron pu bani bank dage adu itar pur singtam ni adu singda badagi bank thabak taw loan gi incharge oi myam jo thabak te dandi phangi bane mahonde paisa kai bane natraga mahonde saja piri bane bu loan ju piring ba loan je lokhaning ba bank ki chanabi tawdiya da thabak da ai khoina bank de loan se longning ba aduga paisa iting ting dera thun longning ba singbagi haine bi singa laina ba ai khoi bhap tamina ba ma changi na na tumaina thamjage Jawahar Navodaya Vidyalaya JNV Kangpokpida Tamnanaba selection Tauraba General Amadi OVC category ge Mahiroi Singdi Tamba Yaroi Haiba Manba Wakalonda admission Taubagi Kangpokpi JETEO da sign Tobiu Yadre Masina Mahiroi Singh Chahi Mangadore Haina Ming Chandana Ladiba Mahiroi Singhi Mama Mapa Singna Fongdorakle Ngasi Kangpokpi JETEO na sign Tobidre Hariba Mahiroi Singhi Mama Mapa Singna Sinduna Manipur Press Club ta paugi mifam ama pangthokre maduda laurembam anita kaubi guardian amana fongdorakibada chahi asigi april kuntra da JNB Kangpokpi da class 6 tagi tamnanaba parikya thakhe maduda punna mahiroi nifu khanke amadi admission tawbagi last date na tha asigi tang kunmanga fawba pirakhe mahiroi khara admission taunaba haukibaga loinana general amadi OBC category oiba makhoigi macha singsu admission taunanaba ling naikim kauba Kangpokpi JETEO da recognized certificate amadi counter sign tobinanaba haibada ngasi fawba yadana leire haina anitana maral sikhi mangna makha na hai selection tawjarakba mahiroibu scheduled tribe category gi amadi Kangpokpi area dege mahiroi natrabadi tamba yaroi haiba mawongda Pifam Thokpa Che Chang Amadi sign Tobiu Haibada JETEO na Yaraktaba Asi Laibak Tibani Asigumba Chayenaba Asina Mahiroi Singh Chahi Manglagadra Nungnangle JNB Kangpokpida Nataba Mahiroi Tamhanba Hairagadi admission Tawhandana Lairiba Mahiroi Singh Asige Atopa Minsama Sinbiduna Chahi Mangdanaba Honabiu Hiram Sida Laingak Amadi Mari Lenaba Singna Miding Changbiu Haike April 30 da 2022 ki 30 sida April 30 sida entrance thajabane aduga selection phange hoji selection phangaba matung sida hoji se moije ming chanabagi form lawro kanda form lawro matung da necessary documents magi dakar le document ji khoi ready loi tawjare adu tawra matung sida magi mark sheet ka adagi magi certificate sida counter sign lo bacha lu matung da counter sign je tawba yaroena haiba Kangpokpi JETEO sina khoi gi anga icha ji gi magi Aadhaar jingur yengaga ikano magi address suda Imphal West leirabanina Kangpokpi district di lagdaw yaro counter sign ji tawbiraktre aduna hojise akoina isa jingjigi hade aigi natana atopa mayam amju yauri akoigi khalapa magi taminara khanminara ko mayam thaminara mayam yauri adu mayam jingo mogi chhatra ki processing ji mangdana boida muta
ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯅꯤꯡꯉꯤꯁꯦ ꯏꯆꯥꯁꯤꯡꯁꯤꯒꯤ ꯂꯥꯏꯐꯁꯤ ꯀꯟꯅꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯀꯃꯥꯏꯅ ꯃꯤꯡ ꯆꯟꯕꯁꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯥꯅ ꯀꯃꯥꯏꯅ ꯌꯥꯗ꯭ꯔꯤꯅꯣ ꯍꯥꯏꯕꯁꯦ ꯁꯤꯁꯤꯃ ꯑꯩ ꯄꯨꯈꯠꯆꯅꯤꯡꯉꯤ BJP Manipur के General Secretary ओइबत नतना Manipur Building and Other Construction Workers Welfare Board के Chairperson ओइरिबा के शरद कुमार ना Manipur State की Assembly मिखल के मतुंगदा ngasi ahanba oina Jiribam ge Barak Circle ge Travel ge Khun Singda koina chatuna khunja singa unakre loinana tongan ba Khun Singda ke Sarat Kumar bu nauna Manipur Building and Other Construction Workers Welfare Board ke Chairperson oina haplakpada khunja singna harau tayamna okay khongchat asiga mari lainana ke Sarat Kumar na haikibada mahakna Manipur ge mikhal loiraba matung amade laingak semlaba matungda mahakpu BJP ge General Secretary amade Manipur Building and Other Construction Worker Welfare Board ke Chairperson oina haplaklaba matung Jiribam ge Travel Khul Singda ahanba oina chatuna khunge ahallaman amade khunja singa wari sanaduna tungi chaukhat thorang kaya पाखनबगी दमक चटपनी लोइनना हयेंग असि इंडिया के ट्रैवल नुपी अमबु प्रेसिडेंट ओइना खनबगे हराउबा फोंगदोकनबा थौरांग तौननबा खुंजा सिंगदा हाइबा लाकपनी हाइना फोंगदोकी अइना इलेक्शन मतुंगदा मणिपुर सरकार से मतुंगदा आइबु जनरल सेक्रेटरी मणिपुर बिल्डिंग and other construction workers welfare board ki chairman hapira matungda ani hanna ai ki leiriba Jiribam gi khulda chatana leiriba khulge halaman singa koi matungda kari tawba yaba wad development ni matangda khara dinba chatga hanba kongchat ingasi chatpa hujabani आजादी का अमृत महोत्सव कैंपेन के सरुक अमा ओइना टेक्नोपल डिस्ट्रिक्ट के माइपौदा लैंड एक्विजिशन लॉज इन हिल्स एरियाज हाइबा हिरम असिदा नोमगी ओइबा अवेयरनेस प्रोग्राम अमा ngasi पांगथोखरे थौरम अदु मणिपुर स्टेट लीगल सर्विसेज अथॉरिटी के मीटिंग मखादा चांडल डिस्ट्रिक्ट के डिस्ट्रिक्ट लीगल सर्विसेज अथॉरिटी ना सिंधुना पांगथोकपनी एडवोकेट जेकी लुसी लमकांग खुलगे खुलाकपा सिंह खुंजा सिंह महिरोय सिंह अमदे PLV सिंहना सरुग्याखी थौरमदुदा एडवोकेट जेकी लुसी लमकांगना रिसोर्स पर्सन ओइदुना राइट टू फेयर कंपनसेशन एंड ट्रांसपेरेंसी इन लैंड एक्विजिशन रिहेबिलिटेशन एंड रीसेटलमेंट एक्ट लिसिंग अनि तराहुमदोय लैंड रिहेबिलिटेशन सेटलमेंट अथॉरिटी एक्ट सेक्शन 51 amadi solution procedure under the land acquisition laws haiba hiramda wangangkhe thoram aduda saruk yariba sing aduga tathok tasin tobgi session ama pangtoktuna loishinkhe number 1 M Air Squadron National Cadet Corps Imphal ge mityeng makhada JD amadi JW Nabodia Vidyalaya Khumbongge Mahiroi Singna Microlight Garud Virus SW80 Paiba Tamkhre Thauramadu Wing Commander amadi NCC Manipur Air Wing Unit ke ko M Herozitna Thaudang Loduna JNV Khumbongge NOS Paul na guide oina luchingduna sinkhibani Numit nini chupna Virtikendrazet International Airport Imphal da chathakhiba thauramadu ngarang ahanba numit ki oinadi runway semjinba amadi yengsinbagi thabak tawba amadi nungju nungsagi fivam phatabana maram oiraga khudong chadaba khara laikhe adubu ngasi nini chanba numita nungju nungsagi fivam da akaiba karisu leitabana cadet sing aduna microlight garud virus SW80 ningthina paibagi tanja ama fangkhe haire Manipur Laingakna State Advisory Board के मिफम कौबियो सिन्मी सिंगे खनबीदुना मणिपुर दा लेबर कोड चना हलु हाइना ऑल मणिपुर ट्रेड यूनियंस काउंसिल के जनरल सेक्रेटरी ए प्रेम कुमार सिंह ना खुदियक पीदुना थादोरकबा चेरोल अमना अपील तौरखरे इंग्लिसिंग अनि कुनमाथोय गे जनवरी गे तांग कुंदा मणिपुर लेंगांगना गवर्नर गे मिंगदा ऑर्डर अमा थोक्तुना स्टेट एडवाइजरी बोर्ड अमा मिवे कुंत्रा माथोयना सादुना सेमक्रबसु बोर्ड अदुगे मिफम
Kaudabana maram oiraga ngasi fauba Manipur state ki sinmi khudingmak apikpa khusumalda hingnanaba thabak suduna lakli India lengakna sinmi singe khanbiduna labor court mari chatna handuna state kayada kanaba fanghalabasu Manipur gi oinadi thijinba watpana ikan kanadabagum leiriba asida social security amadi service security da amchokna meeting thamduna employees provident fund organization EPFO gi state office loinana employees state insurance corporation ISIC state branch office ka kutsamnaduna chahi nifu makhage unorganized sinmi singna masagi chahi humfu surakpada thagi lising ahumge pension fangjananaba pradhan mantri shram yogi mandhan yojana gi enrollment drive ama athuba matamda chathagani masida state asida leiriba street vendors sing construction workers sing ataina saruk yabiduna India lenga ki scheme asigi kanaba lominanaba cherol asina makhatana appeal tawrakli Micham Miyamda Awaba Pigadaba Tax Handokfam Thoki Haina All India Trade Union Congress Aitukna Thadorakpa Cherol Amada Taksilakle Chahi ani ahumgi mamangda piramba pochegi mamalga hauziki oiriba mamalga yengnabada kaya ahongba lakre lemna piba ujawawala scheme gi makhada fangba chakthong gas ke mamalsu khangwang wangkhibadage gas stove amade cylinder fawba yonthokpa yaunare amade masige mathakta nongmada changdraba yadraba potlam singda hana lauramdaba GST hengatpa gi order su thokre Maramaduna Aitukna Micham Miyamda Awaba Pigadaba GST Kudakta Handoknaba Akanba Mawongda Taksilakli Karigumba Handokta Batarabadi Akanba Kongjang Kaya Changsilagani Haina Aituk Manipur State ki General Secretary L Sotin Kumarna Kudyek Piduna Thadorakpa Cherolamana Fungdorakli Achauba Food Company Yokhatpa Anauba GST Handoku Haina Manipur State Council All India Youth Federation na Thadorakpa Cherol Amada Palli Haukiba Jun Kunipanda Chandigarh da Pangthokiba Nifutaret Suba GST Council Mifamda Lemna Kiba Matung Ina Finance Minister na July 19 dagi Chanaba Hokraba Anauba GST rate adu Achoba Food Corporate Singi Makhada Leibaki Food Market Thamnanaba Khongthang aduna Chana Thaknanaba Polam Singi Lalol Itik Tauriba Kayagi Sendong Lambi Manghan Bagi Mathakta Laibaki Economic Gross Wanghanbada Chauna Mating Pangliba Micro Small and Medium Enterprises MSME Kaya Chiahlagani Chana Thaknanaba Polam Khaknatana Petroleum Gi Pothok Singi Mamal Leptana Hengalak Kibadage Micham Miyam Yauna Nomagi Su Nomlaga Hingnanaba Honariba Lairaba Imung Singda Hingbagi Asa Mangnarakli Asigumlaba Tungda Oirakpa Yaba Lairaba Laibaki Fibam Yenglaga Anoba GST rate Asi Kudakta Handoknanaba MSC AIYF Ki Secretary KH Himalayana Kanghalakli Paugi Marakta Natin Bebreka Maga Muhanna UGC na approved Tauraba Sivalik Institute of Paramedical Technology Chandigarh CPET Amadi Saraswati Group of College da Nursing Paramedical Pharmacy Physiotherapy na Jingba Tambiningba Signa Admission Tawbiba Yaragani Offer Tawzariba courses sing adudi Nursing da Paramedical da Pharmacy da Amadi Physiotherapy da Courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba setni last date of admission na July 31st ni akupa marol gi damak aikhoi gi mobile number 9915337280 amadi 9501189248 ta call tawiro Breaking Matungda Makataba Pau Pizari Lomi Singna Pothok Puthokna Bohonabada Mathau Yamna Tariba Urea Har Asi Chahi Khudingi Wathok Oiduna Lomida Awaba Piriba Asigi Matangda Handak Famgadauriba Nongju Mifam Asida Puthoktuna
Khananaba All Manipur Progressive Farmers Association na Thadorakpa Cherol Amana Fongdorakli Cherol Asina Hairibade Manipur da Lau Unariba Laufam Asi Ngayok Farm Brickfield School College Yum Saba Atai Hiram Kayada Sizinakibana Asuki Matik Laufam Manghalabani Settlement da Lairiba Record ki Matung Inna Laufam gi area asi Lauduna Darkar Laiba Uria si Lauribani Adubu Mangkriba Laufam Sing Asigi Fau Thazinduna Uria Harsi Lauribani Masida Uria Har Laumina Fangdabagi Wathok Thoktuna Lairi Wathok Asi Thoktana ba Policy Semba Tangai Fadre Haizaningi Laumi Loop Asina Masigi Matangda Thamliba Wafam Singdi Loop Lau Uriba Laufamge Chapchaba Survey Tauduna Area Puthokpa Laufamge Matung Inna Darkar Laiba Uria Har Khaktamak Lauba Amadi Uria Har Ka Hena Sizinaribasi Koknanaba Atopa Pambai Ama Government na Semba Asina Chingba Asisu Paikhatsi Haina AMPFA na Fongdorakli BCPC Manipur na Sinduna Nomagi Oiba Free Medical Camp Ama Sikhong Khunauda Pangthokre Makhal Khudingi Anaba Layengkre Amadi Miyamda Lemna Hidak na Chingbasu Fanghankre BCPC Manipur na Miyamgi Damak Tongan ba Hiram Kaya Paikhatliba Thabak Thauram Singhi Manung Channa Kem Asi Pangthokpani Manipur da Lairiba Clubs Organization Singna BCPC Manipur da Pau Fawiraktuna Khul Dasu Asigumba Kem Asi Sinanaba BCPC Manipur na Matam Pumnamakta Thaurang Tauduna Lairi Haina Albas Bhai Chairman BCPC Manipur na Fongdoke Airiba Koi BCPC Manipur na Koi Haksel gi maramda Koina Sangsili Basida Koi Tongan ba Koi BCPC Manipur Loop Asina Tongan ba Kaya Koi Thabak Thorong Kaya the Mission Kya Sangsili Basiki Saruga Moy Hakshen ga Mari Lena Nasigumba Free Medical Camp Masi Pangthok Chabani Koi Free Medical Camp si Masi Khaktanate Atopa Khunda Amadi Maruina Koi Manipur gi Manung Hanjin Basingi Layeng ba Khudong Chaba Laitaba Adagi Health Care Center gumba khar lapna leiba mafam singda Koi chale haraga free da layeng ba amadi lemna hidak piba masigumba gi thabak asi koi BCPC Manipur na khun kaya da chathage na koi plan tawraga dumak leijai masida ngasi gi koi clinic sing ngoina panribe clinic sing aduna BCPC Manipur na tawbiriba asida koi support tawbidana makoina sponsor kya tawbidana makoina sugumba mateng ama koi BCPC Manipur da sauna mateng pangbiri haraga khunja sing asida koi gi delivery tawhanbai khudong chaba ma phangan biba gi damakta BCPC Manipur hariba loop asigi maikai degi ju thagat pa phongdok chari Handak Haidokiba Class 10 Exam da Second Position Takiba Heritage Convent School ge Mahiroi Anida Lupa Lak Manga Piduna Pungning Thagotkre Chahi Asigi Haidokiba Class 10 Exam da Heritage Convent School ge Position Lepkiba Mahiroi Taret Amadi Subject Topper Tarada School Asigi Maikai Degi Sengi Mana Amadi Certificate Piduna Pungning Thagatpagi Thauram Adu Ngasi Uripokta Laiba School Asida Pangthokibani Tauramadda second position takraba Mahiroi Anida Lupa Lak Manga PK Mari Suba position degi Kunmanga Suba position Fawgi Manungda Chankiba Mahiroi Mangada Lupa Lak Ani PK Amadi subject topper Tarada Lising Manga Piduna Pungning Thagatke School gi Executive Director S Bikramjit na Haikibada Mama Mapa Oiba Singh Oza Singh Amade Mahiroi Singh na Punna Kanna Honabadagi Asi Yongna Mai Pakpa Ngambani Haina Fongdoke to the SSLC. The first time we sent up was in the year 2012, and then we managed one student to be there in the top 25, and ever since we have been getting at least 4 or 5 students every year without any gap. So congratulations to our teachers, everyone, and students, the parents, everyone, all of well-wishers. It has been a combined effort of heritage. If heritage, whatever it is today, how much we have achieved today, is all because of the combined effort of all of us, and I congratulate them and all our teachers, parents, well-wishers, students, everyone. Congratulations. Today, if I have been able to be here and speak, it is it's because of the hard work that's been put up by all of us. Ruda Academy Thobalgi Oina Ing Lising Ani Kunmatoi
kunithoigi CBSE na lauba All India Senior Secondary Certificate Examination da pass tawraglaba class 10 amasung 12 ki mahiroi singda achamba mana piduna pukning thogatpagi thauram ama ngasi school asida pangthokre thauram aduda Thoubal Zone gi Zonal Education Officer JDO Arambam Anil Kumar Ruda Academy Thoubal gi Pautakloi L Ibocho amasung school asibo lingkhatliba E Sachi loinana school asigi superintendent N Vasna na mayai tangbal lauduna sarugya ki JDO Anil Kumar na mahiroi sing na punsida pandam amamam thamlaga fangba ngamnanaba honagadabani mahai masing tambada oza amasung mama mapa singi thogdangi matangda amade new education policy asi maipakna chana hananaba honabada oza singna achoba thogdang launanaba wafam su thamke panba yabadi handake chahi lesingani kunmathoi kunithoi gi examination aduda Ruda Academy Thoubal gi oina class 10 da punna mahiroi maudra nipan thabada mahiroi maudra tarukna first division da aduga second dana anina second division da pass tawduna 100% pass tawba chahi oire aduga class 12 ki oina science stream da mahiroi ahumna chada maudra ge mathak mahiroi kuntarukna chada marifu dage marifu mapan fawgi changda mark fangnakhi aduga subnagi mahiroi amana chada humfu tara dage humfu taraga mapan fawgi changda mark fangbangam ke art stream dana mahiroi amana chada maudragi mathakta fangba ngamke aduga chada marifu dagi marifu mapan fawgi marakta mark fangba mahiroi su ama yawi hairi competitive for school sing ai Thoubal sida we le khara mane affiliation to board and council ko akoi Manipur di aduga sina CBSE gi aduga magi nasai gi introductory amadi akoi gi principal na magi digeshi and its continuity captain dagi all of us na 2020 phau pasida science khakta oiram aduga art system amaga add on tawrakhibagi wari na chingba adagi magi angang singi intake capacity si nasagi magi counterpart atai leiba sing district sigi sidai sida intake si yam Handak pangthokiba Board of Secondary Education Manipur na lauba High School Living Certificate Exam da mark chada marifugi mathakta fanglakraba Imphal West ki police officer amadi Sifai Singhi macha singbu okpagi thauramamang ase Imphal West ki district headquarter ge recreation hall da pangthokre board exam aduda taramanga suba position tarakiba satra ama amade maths amasung higher maths da Chamada Chama Fanglakiba Satra Anisu Satra Singh Adugi Marakta Yauri Tauramaduda Officer Singna Satra Singbu Tungi Punsida Amuk Hena Mai Paknanaba Pugning Thogat Kibagaloinana Certificate Amadi Selgi Manasu Yentoke All Manipur United Club Organization Amukoge meeting Makhada Imphal East District United Club Organization Amadi South Eastern United Club Organization Syuko Anina Kutsamnaduna Sedok Amadi SYUC Kongba Uchekon Kunauda Ngasi Ayuk anti-rabies ki hidak kapthokpage thoram ama pangthokre Tauramaduda Kongbadagi Uchekon Kunau Fawbge Mafam Singda Lairiba Hui Amadi Hodong Chamaga Yankai Muk Ngasi Hida Kaptoke Veterinary Department Ka Kutsam Naduna Imphal East Ki Mafam Sinbatungna Hida Kaptokpage Tauram Asi Pangtok Kani Hairi Tauram Asiga Mari Lainana Irilbung Veterinary Hospital Ge Veterinary Officer Dr. Sarangthem Somokanta na Hauzike Matamda Sanga Loiriba Mioi Singna Loiriba Sanga Sing Aduda Narakadaba Laina Sing Adu Ngakthoknaba Hidak Matam Chana Kapthokadabani Haina Fondoke State Asigi Oina Haukiba Pung Kunmarida Mioi Punna Humfutaraga Mapan positive Oikre Mioi Amata Asiba Yaukidre COVID-19 Command Control Room Dagi Thadorakba Report Amagi Matung Inna Haukiba Pung Kunmarida Nupa Humfu Mari Amasung Nupi Taramanga Punna Mioi Humfutaraga Mapan positive Oiba Yaukre Positive Oibagi
Chang chada taret dasmik taret oiki hauzik faubada punna mioi lising aniga chamaga kun laikidre. State asigi oina hauzik faubada mioi lak ama lising kutra nipanga chamriga humfu nipan positive oikre masigi manungda mioi lak ama lising kuntra mangaga chatretka nifu nipana nabadagi fagatkre active case ta mioi Chamgaga maudra taruk lairi recovery rate na chada maudra nipan dasmik swino marini. Union Health Ministry gi data gi matung inna India da hokiba pung kunmari asida nauna COVID-19 positive oiba mioi lising kunma thoi chamri ga tarama thoi thengnakre lising kun chatre ka kuntarukna laina asida gi fagatpa amade mioi humfu ga taretna laikidre Masiga tharaga hauzik faubada laichet asina maram oiraga laikidaba migi masing punna lak manga lising kun mangaga chamapanga maudraga taret oikibaga loinana hauzik India da COVID na naduna laiba migi masingna lagama lising yankai subna chama oiri positivity rate na chada mari dasmik mari taruk oike amasung fagatpagi chang na chada maudraga nipan dasmik mari taruk oike Health Ministry gi matung ina hauzik faubada laina asidagi ngakthoknana ba laibak asigi oina crore Chaniga ama hena COVID vaccine kapthokre hari. Hauzik sanabagi paumuk lobirasi. Anandpura Sports Events Private Limited na sponsor tauduna All Manipur Football Association na sinduna tagyal da leiba sai artificial turf ground da chatharakiba ahanba Northeast Women's Football League lisingani kunithoige champion Manipur sangai na oikre ngasi sanakiba final match ta Manipur sangai na Sikkim Pandas pu Panjil ani sino da maithiba pikhi Manipur sangaigi ahanba Panjil da match ke minute kuntra taruk chatpa matamda H Sunita na kausilakpa ball ama on goal oiduna chanke aduga ani suba Panjil aduna Y pakpina minute yankaini pan subada chankebani league tournament asida goal khwaidagi yamna chankeve Sikkim Pandas ki nauchana golden boot fangke tournament loisin khibage Thauramda MLA Thangzam Arun Kumar MLA Sheikh Narul Hassan Anandpura Sports Event Private Limited ke Chairman Amin Pathan Amadi All Manipur Football Association ke President M Ratan Kumar Su Saruk Yake Masina koi gi leiriba ngang sing sigi notice leiriba ngang sing sigi improvement lak pada ngang sing sigi skill to pada adu hena advance ora pada adu mayam kanaba tournament mo hoigini hena koi khana jai masi asa tawi Ada masih yang fazaba duga koi gi leiriba ngang sing sigi yang fazana expose to ya bagi duga India ke level da duga international level da sanar po ya player mayam su yori bina angang sing sida encouragement to ba motivation pi ba du tournament mani adana matung da sigum si government na duga tongan ba leibiri ba private company singna sponsor tawraga sinbi bese yam pai masina koi gi football gi lamda koi gi Manipur gi na northeast ki hoina yam chaukhut pa harad gi su fadana leibese ge hena chaukhulak pa football hena adu ma player me am puthok pa adu event mo hoigin MLA Sheikh Narul Hassan ki sangai da pangthokiba Khetri Iril Mapal Youth Club KIYC gi sanaroi sing amadi official sing da cricket kit sienthopagi thoram ama ngasi pangthokre thoram aduga mari leinana MLA Sheikh Narul Hassan na hai player singna thawai hakchang yauna sanaduna club asigi mingchat purakpa oisnu KIYC club kidamak MLA masamakna angamba thakta mateng tauduna lakli makhatana su mateng taugani mahangna makhataraduna hai club asina thamliba pandam sing fangnana ba honabada mayam pumna makki daita lei loinana player singna thawai hakchang yauna sanaduna club asigi mingchat purakpa oisunu haina phongdoke ngasigi thoram asida club asigi president MD Naziruddin Khan amadi laikai ge mioi kiyasu saruk yake Pancake Silat Association of Manipur ge liching makhada Imphal East District Pancake Silat Association na sinduna haukiba July kunma thoidagi kulumdoi fauba numit humni chupna sekta mayai laikai community hall da Manipur ge tongan ba district manga amade Manipur Police Sports Club yauna unit taruki nupi macha humfu nupa macha chamaga tara yauna punna sanaroi chamaga humfu tara na saruk yaduna pangthokiba Mangarak Suba State Level Pancake Silat
ꯆꯦꯝꯄꯤꯌꯟꯁꯤꯞ 2022 ngasi loisinkhre loisinkhibagi thoramda El Susindro Mitei Minister PhD CAF and PDD Manipur KH Ibomcha Chairman Manipur Handloom and Handicrafts Development Corporation Limited P Rajendro Mitei Hanagi Special Production Group Yumnam Ivohal Social Worker Yaurabung Irungbam Prem Hanagi Pungdongbam GP Pradhana Sarung Yakibagaloinana Championship Asida Mamangi Champion Imphal Isna Gold Nifumari Silver Tarahumdoi Bronze Tara Punna Medal Humfu Ga Taret Lauduna Overall Team Champion Oikre Kakching District na Gold Taramapan Silver Taranithoi Bronze Mapan Punna Medal Nifu Fangduna Team Runner Up Imphal West District na Taranithoi Gold Taranithoi Silver Nipan Bronze Nipan Punna Medal Kunipan Lauduna Ahum Suba Lakre Far East Ultrathon Lising Ani Kunithoi Haina Mingthonba Lamsang Lamjel Kilometer Humfutarak Kilometer Yankai Amade Kilometer Kunmanga Kaidoktuna Ngasi Ayuk Kakching Saivom Amade Lokchauge Mafam Singdage Lamtharaktuna Moregi Lokchau Iron Bridge da Loisinkre Ngasi Nongalamdai Pung Aniga Minitara Mangadagi Hauduna Kilometer Humfutarada Kakching Ge Haikak Pokpi Mangaga Minitara Mangadagi Kilometer Yankaida Tengnopalgi Saibom Amasung Taretka Minit Kuntra Nipandagi Kilometer Kunmengada Lokchau Bridge Dage Tongan Tongan Ba Mapam Ahum Dage Lamtharake Ngasigi Program Aduda Lamjeloi Kunna Sarugyake Makoi Dugi Manungda Chahi Humfu Mathake Mioi Ani Amasu Sarugyake Sangai Striders Manipurgi Luchingba Lieutenant Colonel Naurem Kumarna Haikibada Manipurda Asigumba Lamsang Chenba Lamjel Asibu Chaukhatnanaba Lamjelbu Nungsizaba Kayana Khaigat Naduna Thauram Asi Chaukhatnanaba Pangthok Chabani Tungdasu Pangthokigani Haina Fongdoki Amadi Program Asibu Mapung Fana Sinanaba Honabada Mateng Pangbirakiba Kaya Amasu Palelgi 26 Sector ARG Makhada Lairiba Officer Singh Amadi Jawan Singh Busu Thagatpa Fongdoki Masigi sports haidra masigi event asi aina sum hana dagisu organize tawga hanak amuk covid level matungda nauna mukka tawjabani masi amena koina pak sanna sponsor ga tohandana donation ga lobo kain lete just runner sing sina moine pamjabna moidi paisa kikit just kharsa mogi oina ba registration fee haidra adu lawjaraga adagi Assam Rifle 26 Assam Rifle sector Palendale basigi mogi achobo makoksing asu tenyam chawna PB dana mogi battalion myam Aroi bida maroi bapau mukhana Khunai amagi chaukhatpagi khalasi mafam adugi nupi oibi singi thakna lepi BJP na nupi da ehen ba meeting thamli haina Minister Thongam Biswajit na fongdokre Danamanjuri University ke award apasing mengkhatuna mapung faba University ama ohelu haina All Manipur Students Union na lengakta taksin kre Haubam Paban Kumar ki Pabung Shyamna Humfunipan Suba National Film Awards ke Best Biographical Film ke Kanglukta ahanba mana fangle Haukiba Pung Kunmarida Manipur gi oina mioi humfutaraga mapan nauna COVID-19 positive oikre asiba meta yaukidre Amadi Amfana Sinba ahanba Northeast Women's Football League lisingani kunithoi gi champion Manipur sangaina oikre PONYTV na sandok chaba numidangi Manipuri pau meeting tabri singbo kanyanaba yathani jari pinabirasi